Kok chikpa haibasi mipum khudingmakna thengnaba thawong amani. Mi amagi punsida angang ahal nupa nupi khudingmakna kok chikpa soidana thengnaramgani. Kok chikpagi mawong yami adubu masi ani thokna khaidokpa yai. Ahanbada primary headache haibadi kok chikpagi haurakfam leitaba. Ani subada secondary headache haibadi haksangda anaba ama leibana maram oiraga kok chikpa khudamoina kokta sokhiba sinus naba hida ka hena sasinba BP wangba panba yai. Mayamna thengnariba kok chikpagi mawong asidi primary headache ki layong aduni. Hojik aikhoina thengnariba kok chikpagi mawong asi pung kharadagina numit kharani phawba leiba yai. Migraine headache asisu yamna toina thengnaba kok chikpagi thawong amani. Migraine headache haibasi karino haiba aikhoi khangminase. Masi kokta ham sikpa makhal amani. Ayambana kokki nakal amada sikpa thengnagani. Nakal amadagi atopa nakal amada siklakpasu yai. Nakal animakta sikpasu yaudaba nate. Kok kanna chikpa matamda oningba phawba natraga karigumbada uba phawba thengnaba yai. Nungsagi mangal natraga bright light mayoknaba ahauba khonjel tabada migraine headache nabagi sang hengat halli. Migraine haugadawre haibagi warning sign thengnabasu yawi. Masi mitta khanghaudana arangba mangal natraga dark spot uba kokki nakal amada natraga pambom khongda jingjing lauba phawba oiba yai. Layong asi angang teenagers adult singda thengnaba layong singni. Migraine headache asi haukrabadi pung mari dagina numit humni phawba leiba yai. Kok chikpagi mawong asi ham sikpa haibadi throbbing pain oina tawi. Kok chikpagi sang asi arangba mangal ahauba khonjel akanba manam natraga masada sokpa thengba matamda kok chikpa heli. Kok chikpa loirakpada sokthaba samamnaba tawfam khangdaba sinasingbasu phawgani. Masi numit chuppa leigali. Migraine headache ka toina loinaba thawong khara lei. Nupi gi thagi khongkap laklamdai natraga loikraba matung mirolingai matam asidasu natana angang miron danaba oral contraceptive pill sizinaba nupisingda migraine attack tawba heli. Masigi maruoiba maramdi hormone estrogen gi sang wakhalakpaga mari leinai. Yu sizinaba maruoina wine coffee ka hena thakpa stress leiba mioi singda migraine attack tawbagi sang wangi. Yamna toina bright light mayoknaba yengba khudamoina computer kuina sizinaba video game yengba ahauba music natraga sound taba akanba manam khudamoina perfume karapur pen thinner namba matamdasu migraine headache tawba yai. Tumba watpa natraga ka hena tumba thawongnasu migraine headache hawbagi sang heli. Nongthi nongmangba khangsa saba natraga ingba matamdasu migraine headache thengnaba yai. Mioi kharada sis sangom mapal butter sabana migraine headache thokhanbasu yawi. Family da migraine headache haiba laina si nakhiba natraga naba yaurabadi section bigadabani. Maramdi family history leiba mioi singda migraine nabagi sang heli. Laina asi sahi matang amada hekta thengnabasu yai. Adubu inkhallakpa matamda ahanba oina hogali amasung masagi sahi 30 surakpa matamda khwaidagi toina naba matamni. Sahi 90 surakpa swaidadi tapna nabagi sang hantharai. Nupaga nupiga yengbada nupidana migraine nabagi sang asi sharuk ahum heli. Migraine naba mioi singda makhal makha kayagi wakhal laina loina duna satminai. Khudamoina wakhal nungaitaba wakhal pikthaba pukning sarangnaba langtaknaba tumba yadaba saningba phawdaba gastric ulcer toina tawba mihul songba thabak naba BP wangba asina singba panba yai. Maram asina nongmagi punsi mahingda akaiba kaya pirai. Yamna toina kok chikpa hauba kok chikpa na maram oiduna toina painkiller sizinaba mioi singi oinadi migraine prophylaxis ki layeng sathaba phai. Asum tawbana migraine khakta natana masiga loinaba wakhal laina kaya su phahanbada mating oi. Pukning laitana hingbada asauba kanaba phangani. Migraine preventive treatment zathabaga loinana saba thakpa seksinba coffee ka hena thaktaba wine sizinadaba cheese butter saba kakthaba phai. Sang naina haksang sajel tawba matam sana mapung phana tumnaba hotnaba amasung relaxation exercise meditation yoga na singba sang naina tawba su kanai.